ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯄꯤꯛꯇꯛꯄ ꯑꯃꯟꯕ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛꯀ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯤꯡꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯥꯔꯣ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯖꯕ, ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯐꯤ ꯈꯔ ꯁꯥ, ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯒ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣꯗꯨ ꯌꯦꯅꯈꯥꯗ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯅꯥꯀꯜꯗ ꯊꯝꯗꯨꯅ ꯆꯦꯡ ꯀꯟꯅ ꯈꯞꯄꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯕꯤꯅꯣꯅ ꯂꯥꯛꯇꯨꯅ ꯊꯥꯔꯣꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ "ꯊꯥꯔꯣ! ꯑꯣ ꯊꯥꯔꯣ! ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯊꯥꯔꯣ!" ꯊꯥꯔꯣꯁꯨ ꯕꯤꯅꯣꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯏꯆꯦ! ꯑꯣ ꯏꯆꯦ, ꯑꯩ ꯌꯦꯅꯈꯥꯗ ꯂꯩꯌꯦ, ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ ꯏꯆꯦ." ꯕꯤꯅꯣꯁꯨ ꯊꯥꯔꯣꯅ ꯈꯨꯝꯕꯗꯨ ꯇꯥꯔꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯆꯦꯡ ꯈꯞꯄꯝꯃꯤꯔꯅꯤ ꯅꯪꯕꯣ?" "ꯍꯣꯏ ꯏꯆꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯑꯈꯞꯄ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯦꯡꯁꯦ ꯈꯞꯂꯝꯕꯅꯤ꯫ ꯏꯆꯦꯕꯨ ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯑꯝꯃꯤꯔ ꯏꯆꯦ?" "ꯅꯍꯥꯟ ꯅꯪꯅ ꯍꯦꯛꯂꯛꯄ ꯅꯪꯒꯤ ꯍꯪꯒꯥꯝꯗꯣ, ꯐꯗꯤꯒꯣꯝꯗꯣ, ꯃꯗꯨ ꯌꯣꯟꯕꯒꯤ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ, ꯐꯗꯤꯒꯣꯝꯒ ꯍꯪꯒꯥꯝꯗꯨꯒꯒꯤ." "ꯍꯩꯃꯥ, ꯐꯔꯦꯗ ꯏꯆꯦ, ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯁꯨ ꯂꯣꯏꯈꯤꯕꯒꯤ ꯑꯩ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯏꯆꯦ꯫ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯉꯥꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯈꯤꯗ꯭ꯔꯕꯅꯤ ꯏꯆꯦ꯫ ꯃꯆꯥꯒꯤ ꯃꯇꯨꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯈꯪꯗ꯭ꯔꯤ ꯑꯩ, ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯥꯁꯤ꯫ ꯈꯪꯗ꯭ꯔꯦ ꯊꯥꯔꯣ, ꯏꯆꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯅ ꯋꯥꯖꯕꯁꯤ ꯎꯔꯒ ꯏꯆꯦ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯆꯔꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗꯦ꯫ ꯑꯩꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯌꯣꯟꯕ ꯆꯠꯂꯁꯤ ꯍꯥꯏꯒꯗꯕꯁꯨ ꯅꯪꯒꯤ ꯑꯉꯥꯡꯁꯤ ꯄꯤꯛꯂꯤꯗꯣ, ꯑꯗꯨꯅ ꯏꯆꯦꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯐꯤ ꯈꯔ ꯁꯥꯕꯁꯤꯅꯗꯤ ꯌꯨꯝꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯔꯥꯖꯦꯟꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯈꯪꯗꯦꯗ ꯏꯆꯦ, ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯃꯥꯏ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯁꯤꯃꯁꯨ꯫ ꯑꯩꯁꯨ ꯅꯣꯏ ꯅꯇꯩꯗ ꯍꯥꯏꯈꯤ, ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯗꯅ꯫ ꯐꯔꯦꯁꯦ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯊꯕꯛ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯌꯨꯝꯗ꯫ ꯅꯪꯒꯤ ꯁꯦꯜꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯊꯥꯔꯣ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ." ꯊꯥꯔꯣ ꯆꯥꯛ ꯊꯣꯡꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ "ꯑꯣ ꯇꯣꯁꯤ ꯇꯣꯁꯤ, ꯏꯆꯥꯗ ꯀꯅꯥꯅꯅꯣ ꯁꯤ, ꯇꯣ ꯅꯄꯥꯗꯨꯅ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤ꯫ ꯍꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯑꯦ, ꯇꯣꯁꯤ." ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯦꯟ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ "ꯀꯔꯤꯅꯣ ꯅꯨꯄꯤ, ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" "ꯑꯣ, ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯣꯏꯔꯦ? ꯏꯆꯥ ꯄꯤꯛꯄꯁꯤꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ, ꯑꯉꯥꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ, ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯆꯠꯄꯤꯔꯨꯔꯒ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯪꯕꯤꯔꯛꯏꯕ? ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯑꯉꯥꯡꯁꯦ ꯀꯞꯄꯛꯇꯅ ꯍꯧꯖꯤꯛꯇ ꯈꯨꯠ ꯊꯥꯗꯣꯛꯂꯒ ꯊꯦꯝꯂꯝꯂꯤꯕꯅꯤ, ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯗ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤꯕꯨ? ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯆꯥꯛꯁꯦ ꯅꯪ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤꯀꯣ꯫ ꯀꯗꯥꯏ ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣꯁꯤ." "ꯍꯪꯒꯥꯝ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ, ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯤ." "ꯑꯁ ꯑꯌꯨꯛꯁꯨ ꯊꯣꯡꯗꯥꯏꯅꯦ ꯍꯪꯒꯥꯝꯗꯣ, ꯅꯪꯒꯤ ꯍꯪꯒꯥꯝꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯊꯣꯡꯉꯤꯕ?" "ꯂꯩꯇ꯭ꯔꯗꯤ ꯑꯔꯩꯕꯁꯤ ꯊꯣꯡꯕ ꯇꯥꯕꯅꯤ, ꯁꯨꯅꯤꯡꯗ꯭ꯔꯤꯗꯨꯒ ꯑꯍꯥꯎꯕꯁꯨ ꯆꯥꯅꯤꯡꯂꯤꯕ." "ꯂꯥꯡꯈ꯭ꯔꯦꯗꯀꯣ ꯊꯥꯔꯣ ꯅꯪꯒꯤ ꯏꯁꯧꯁꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨ ꯊꯥꯔꯣꯗ ꯄꯤꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯁꯦ, ꯉꯥꯅꯤ, ꯅꯪ ꯃꯁꯤ ꯈꯔ ꯇꯥꯎꯔꯛ." "ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯃꯁꯤꯅ? ꯅꯠꯇꯦ, ꯀꯅꯥꯗꯒꯤ ꯍꯨꯔꯥꯟꯂꯛꯏꯅꯣꯕ? ꯑꯩꯗꯤꯕꯀꯣ ꯑꯗꯨꯛꯅꯁꯨ ꯑꯍꯥꯎꯕꯁꯤ ꯆꯥꯅꯤꯡꯈ꯭ꯔꯕꯣꯏꯔꯦ." "ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯤꯁꯦ, ꯃꯈꯥꯔꯣꯝꯒꯤ ꯇꯥꯗ ꯏꯕꯣꯄꯤꯁꯛꯀꯤ ꯂꯧꯔꯤꯗ ꯂꯨ ꯑꯅꯤꯈꯛ ꯊꯨꯝꯃꯤ, ꯃꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯀꯥꯏꯒꯦ꯫ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯊꯕꯛꯁꯨ ꯈꯔ ꯁꯨꯕ ꯇꯝꯃꯣ, ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯌꯥꯗꯣꯏꯅꯣ?" "ꯍꯩ ꯅꯨꯄꯤ, ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ, ꯆꯥꯛꯇꯣ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤꯀꯣ, ꯁꯠ ꯁꯠ ꯑꯝꯇ ꯇꯧ." ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ, ꯑꯗꯨꯕꯨ ꯔꯥꯖꯦꯟꯗꯤ ꯐꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ
Suninba, sil taningbadi nungmata magi masada pokte. Tharo, Tharo! Haiduna kauna Tharogi pi sapamda sanglaktu na hairami. Nang silga layram di khrapi ay thabam da zaluki. Karai da silga ibo, silgam ta laiti. Taunu da Tharo nang. Itaw pisak na thang na bakul da thabak supam mo lay hay. Adu da thabak ki hanglugi hay na tawbani. Nang bu sil do khrapi ruwam. Mi ngay do layram bani. Hari o na thaza khidri da ay sisi. Ini aying bina pigi sil khrapi ramani si puro se. Thabak kini na. Ado ngay ko ni thabak tupu kay thabak ni hayge. O ado hangmani si itaw wega sa tuisi. Ado hayram naga Rajen chatki. Rajen makharong gilampa kasin da layba zor sana pham do sanglaklamni. Nungthil numidang wairam gi matam ni. Tharo na. Isia! O isi! Ay laiye! Karom da layge isia! Ay Tharo, nang lairo! Karo! Ay maroy kara pulamani. Hayeng kaithil da puna na bahaydana. O isi! Moro atik pa kara hee haydana tilakpani si isi. Kara ayambasina isi na kaithil di yonthokpiro. Aduba sini isi hoigi sanabu oiro. Onthok na sup hasareda nangi morok siya. Hoy. Ay hayeng yonthokpiragi. Rajen di lehobra. Tada bisaka thangnabu khulda. Thabak subagi hangluni hayduna satkibani isi. Kaya da masin thiriba ngangdi yunisi. Nasahida ayna kaithil halakpada. Makarongi zor sana pamlampakto. Aduda sangkibado ay uhorabani. Karamay na haraga gyan tagadabno khangjani masipa. Kaino haisibu isya. Ini aying bina pigi sil khar pirambado madupuraga satkibani isi. Ay thazada pikibani basil to. Masi haiduna Tharo do kaplami, Tharo na kaplibado bino na themjin birami. Nong Rajen do yu ngauduna law duna laklami. Mawam da lawdi, ayna mawam da lawdi arshi. Asum na haiduna laraga sanglaklami, Tharo na. Ayok sida kanaga mo puluragi moy mapa. Nang asok yam patrisibu karigino. Ngay pisaga duna aybu suningdaba nupi na thakpa kay mawam da lawdi. Numit chupa zor da sanaraga layba mana mawa lawdi. Mawam da lawdi. Hari! Ito na nung ningkreda. Suningdaba ni paraga katnariro. Haha! Ataba mi na taraga nung naranggadaba do maduraga ito ni kay kreda. Mina siyang mahayraga mo yung pana sorry buto karigino. Sumusumdro, mina suningdaba haribado karidlage. Hey, ngasi ko, nangondo yung tayo narakani ko. Tumin layo taning di, adugi saruk ay isak putoro, sak. Kaday di gisak no da, sakab da thongji, siyang lay tadana. Ay, hausik pa ba, sak thongdaba. Numina, yaura pa sak thongdaba nupi si, karama nupi no nang. Karama nupi no kaina. O, siyang sak to, wata na ba kusinbiro o, matam sana sak to thongzagi, ado din natin. Imong sida, kari lay angang si kari sari, nung diyang sinbibra. Nampi ma ilay badagi nung magi sarana matang oiraba susari ba natro. Yuriem tatluraga soyda koy law birakano tazaning de. Ano nang nung sidi kanada no mapuraga siyang do sakto to mo yadraba. Ha, chaka ka na yadragan si. O pupam laytre, hangpam laytre. Laykan sida ilakpada mi thonglo na re. Habag payam suningdaba. Natuna sa thakani khangdaba nang di kayda bo inapithirino. Sagira saroda natanda layo yadro. Tharo, ay Tharo. Tharo ba jinganbi nangangauro ko nang ay sangi he Tharo ay sang. Nongma numidanggi matam Rajen ibo pisaki yengondagi yen malaba saubudu huralabi. Kuku. Haiduna yengonda sing khara langsilaga yen adu pharami. Ta ibo pisakto toklak jingay sida. Bora sida hapjile aduga chethobuna pharani mi ujingay sida. Asumna tanza yengduna mi ujingay tanzada Rajendu ibo pisak hoidagi chenthoraki. Asumna matam khara amasu hokri adubu Rajengi masada suningba sil taningbagi wakhaldi ngasisu leitri. Tharo na moy mapa tabro o moy mapa tadro nangbo nanadubu tadabro ay nang asay dige sukan na kauribasibo. Tana khumdribudu bukarigino. Hey, tare kanglabdi ko harak pa kay dogi. Isaw mapiyo ang hek tawad na. Masidi. O angangi sangum talaytre. Horengi, kamay tawdoy no. Kanadagi no sil kitang biruso. Kari, ay ngon na sil tiruso kay. Nangoy na tibiru, sil do. Ay ngon da harakan ko, taning di. Nang kanadagi no hamuso. Nang ginasa na ngam na ba puruso. Aduga sil do puring halaki. Nang ginasa na ngam na ba puruso.
ꯑꯗꯨꯒ ꯁꯦꯜꯗꯨ ꯄꯨꯔꯤꯉꯩꯗ ꯈꯔꯒ ꯍꯦꯟꯅ ꯄꯨꯔꯛ ꯑꯩ ꯊꯕꯛ ꯑꯃ ꯁꯤꯖꯤꯟꯅꯗꯧꯕ ꯂꯩ ꯑꯗ ꯉꯝꯂꯤꯕ ꯅꯨꯄꯥꯅ ꯌꯦꯡꯉꯨꯕꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔ ꯀꯥꯏꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯣ ꯅꯪꯒꯤ ꯅꯆꯥꯗꯤ ꯅꯠꯇꯕ꯭ꯔꯣ ꯑꯉꯥꯡꯁꯤꯕꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯍꯪꯗꯕ ꯀꯅꯥ ꯂꯩꯔꯤꯒꯦ ꯍꯪꯃꯟꯗꯅ ꯄꯨꯃꯟꯗꯅ ꯑꯩ ꯎꯕꯗ ꯂꯣꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯏꯎ ꯈꯔ ꯊꯛ ꯖꯨꯋꯥꯔ ꯈꯔ ꯁꯥꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯈꯔ ꯍꯨꯔꯥꯟ ꯅꯪꯅꯕꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠꯄꯁꯤꯡꯁꯦ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯣꯡꯃꯇ ꯏꯆꯥꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤ ꯈꯔꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯅꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯊꯥꯔꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒ ꯆꯥꯕꯦꯛ ꯃꯥꯟꯅꯩ ꯑꯩ ꯈꯣꯡꯍꯧꯔꯣ ꯈꯣꯡꯍꯧꯔꯣ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯈꯤꯒꯦ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯝꯃꯨꯍꯦ ꯀꯌꯥꯗꯨꯝ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯆꯠꯈ꯭ꯔꯦꯅꯦ ꯁꯤ ꯀꯔꯤꯃꯇ ꯍꯦꯛ ꯅꯥꯆꯨꯡꯗꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯅꯥꯁꯤꯗ ꯍꯥꯞꯇꯕ ꯃꯈꯩ ꯆꯠꯈ꯭ꯔꯦꯕ ꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯟ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯕꯤꯅꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯀꯥꯏꯗꯅꯣ ꯃꯁꯤꯅ ꯈꯞꯆꯤꯡ ꯈꯞꯆꯤꯡ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤꯒꯤ ꯏꯆꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯅꯠꯇꯅ ꯅꯪꯕꯨ ꯀꯦꯡꯉꯣꯏ ꯈꯔ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯍꯦꯛꯂꯕ꯭ꯔꯣ ꯍꯦꯛꯇ꯭ꯔꯤꯗꯤ ꯏꯆꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯍꯦꯛꯂꯒ ꯑꯩ ꯊꯤꯜꯂꯛꯂꯒꯦ ꯏꯆꯦ ꯉꯁꯥꯏ ꯑꯌꯨꯛ ꯍꯦꯛꯀꯗꯕꯗꯣ ꯑꯉꯥꯡꯒꯤ ꯃꯐꯤ ꯈꯔ ꯁꯨꯗꯅ ꯑꯃꯨꯛ ꯂꯩꯔꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯅꯪ ꯈꯔ ꯍꯦꯛꯂꯒꯅꯦ ꯊꯤꯜꯂꯛꯑꯣ ꯏꯆꯦꯒꯤꯗ ꯍꯣꯏ ꯏꯆꯦ ꯑꯩ ꯅꯨꯡꯊꯤꯜ ꯊꯤꯜꯂꯛꯂꯒꯦ ꯑꯗꯣ ꯏꯆꯦ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯁꯦꯜꯈꯔ ꯄꯤꯕꯤꯔꯝꯃꯣ ꯏꯆꯦ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯏꯅꯦ ꯑꯌꯤꯡꯕꯤꯅ ꯐꯤꯒꯤ ꯁꯦꯜ ꯄꯤꯔꯛꯀꯗꯕ ꯂꯩꯌꯦ ꯑꯗꯨꯒ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯄꯤꯔꯛꯀꯦ ꯏꯆꯦ ꯕꯤꯅꯣ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯣꯗ ꯄꯤꯔꯝꯃꯤ ꯏꯆꯦ ꯁꯤꯅ ꯀꯩꯅꯣ ꯍꯦꯛ ꯁꯤꯖꯤꯟꯅꯔꯣ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯏꯆꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯥꯔꯣ ꯅꯪ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯅꯄꯥꯝꯗ ꯂꯩꯔꯨꯕꯅ ꯐꯔꯗ꯭ꯔꯥ ꯑꯩꯗꯤ ꯑꯗꯨꯅꯕꯨ ꯐꯔꯦꯅ ꯈꯜꯂꯤ ꯃꯁꯤ ꯃꯊꯟꯇ ꯂꯩꯍꯜꯂꯒ ꯈꯪꯒꯗꯕꯅꯤ ꯊꯥꯔꯣꯁꯨ ꯕꯤꯅꯣꯗꯒꯤ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯦꯛ ꯊꯦꯡꯅꯍꯜꯂꯤ ꯏꯄꯥꯝꯗ ꯆꯠꯀꯗꯕꯁꯨ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯑꯃꯨꯛ ꯌꯦꯠꯄ ꯊꯣꯛꯂꯅꯤ ꯈꯟꯗꯅ ꯑꯩ ꯂꯩꯔꯕꯅꯤ ꯏꯆꯦ ꯕꯤꯅꯣꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯔꯣ ꯃꯇꯣꯝꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯦꯟ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯍꯪꯒꯥꯝ ꯃꯜꯂꯤꯕ ꯊꯥꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯨꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯎ ꯍꯟꯗꯛꯇꯤ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯊꯕꯛ ꯆꯠꯂꯗꯕꯅꯤ ꯁꯦꯜꯒꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯐꯪꯒꯗꯣꯏꯅꯤ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯗꯤ ꯅꯪꯅ ꯁꯦꯜ ꯊꯤꯕꯗ ꯋꯥꯒꯗꯕꯗꯣ ꯃꯉꯥꯏꯔꯦ ꯑꯩ ꯄꯤꯔꯣ ꯁꯦꯜꯗꯣ ꯈꯔ ꯄꯨꯊꯣꯔꯛ ꯀꯌꯥ ꯃꯁꯤꯡ ꯊꯤꯔꯤꯕ ꯅꯨꯄꯥꯅ ꯌꯦꯡꯉꯨꯅꯤꯁꯤ ꯑꯣ ꯂꯩꯖꯗ꯭ꯔꯦ ꯏꯈꯨꯠꯁꯤꯗ ꯁꯦꯜꯒ ꯑꯃꯠꯇ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯅꯞꯇ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯣꯏ ꯃꯄꯥꯅ ꯆꯠꯂꯤꯕꯁꯤꯗꯤ ꯁꯦꯜ ꯊꯤꯕ ꯆꯠꯂꯤꯕ ꯑꯣꯏꯔꯦ ꯍꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯃꯥꯅꯤꯅꯤ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗ ꯁꯦꯜ ꯇꯥꯟꯐꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯍꯦ ꯊꯣꯛꯇꯧꯅꯨꯀꯣ ꯆꯠꯂꯨ ꯑꯝꯇ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯣꯕ ꯃꯤ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯅꯤ ꯊꯨꯔꯣꯅꯦ ꯊꯥꯔꯣ ꯅꯪꯕ ꯃꯣꯏ ꯃꯄꯥꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗ ꯏꯃꯥ ꯏꯆꯥꯕꯨꯁꯨ ꯏꯄꯥꯝꯅ ꯈꯔ ꯊꯤꯟꯕꯤꯔꯝꯃꯨ ꯑꯩ ꯁꯨꯝꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯣꯝꯅꯁꯨ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯏꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯆꯠꯄꯅ ꯐꯔꯅꯤ ꯊꯦꯡꯅꯕ ꯀꯅꯥꯗꯒꯤꯅೋ ꯈꯔ ꯍꯪꯉꯨꯕꯅ ꯐꯔꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯍꯥꯏꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯔꯥꯖꯦꯟꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯁꯦꯟ ꯃꯌꯥꯏ ꯑꯣꯏꯔꯞ ꯄꯥꯏꯕ ꯁꯥꯖꯧ ꯑꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯃꯤ ꯇꯥꯗꯕꯨ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩ ꯔꯥꯖꯦꯟ ꯏꯕꯣ ꯅꯪ ꯇꯥꯗꯁꯤ ꯑꯁꯣꯝꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤꯅꯦ ꯇꯥꯗꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯐꯔꯦ ꯇꯥꯗ ꯑꯩꯍꯥꯛꯁꯦ ꯇꯥꯗ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯇꯥꯗ ꯊꯕꯛ ꯁꯨꯕ ꯌꯥꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯅꯦ ꯔꯥꯖꯦꯟ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯄꯜ ꯑꯗꯨ ꯈꯔꯗꯤ ꯌꯥꯟꯊꯠꯅꯤꯡꯕꯅꯤ ꯅꯪ ꯇꯥꯗꯁꯤ ꯀꯔꯤ ꯋꯥꯄꯜ ꯍꯥꯏꯕ ꯇꯥꯗ ꯃꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯂꯒ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯇꯥꯗꯗ ꯍꯧꯖꯤꯛ ꯁꯦꯜꯒꯤ ꯌꯥꯎꯔꯕꯗꯤ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯦꯜ ꯀꯨꯇꯤ ꯊꯤꯅꯍꯧꯔꯤ ꯑꯩꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯁꯤꯗ ꯊꯣꯛꯂꯛꯂꯝꯂꯤꯕꯅꯤ ꯇꯥꯗ ꯁꯥꯖꯧꯗꯨ ꯁꯦꯜ ꯈꯔ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯒ ꯔꯥꯖꯦꯟꯗ ꯄꯤꯔꯝꯃꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯑꯗꯨꯕꯨ ꯍꯌꯦꯡ ꯈꯔ ꯉꯟꯅꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯔꯥꯖꯦꯟ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯖꯧꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯟꯅ ꯐꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤꯗꯤ ꯁꯦꯜ ꯀꯣꯟꯅꯔꯅꯤꯁꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯁꯥꯖꯧ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯔꯥꯖꯦꯟꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ ꯔꯥꯖꯦꯟ
Razen! O Razen! Tada, madi leiti. Somda kakatpiro tada. Bema, manegi mamangi wapal du yangani haidana sel laukribasi numit humni marini di surini bem. Hauzik pawba sel du lausin kraga wa yanbari lakte nema. Mi usittaba sarda shia thorai bisa kadai sitkimado kokthoro thunama wa sabsabi mangangdagi khangmoidrado mangasi. Tada, madi ngasai ayu sak saraga thokibadagi hanjilakchi ma halakpaga ai haizagi amukta tapthabi khuwa tada. Ma hek lakpaga ai gida laktaba yaroi haidana hairamien tamuko. Si hairamlaga sajau sauna thongalomda thoki. Hoi tada, ai soidana haizagi. Numidangi matamni tharo chak thongduna chakhumda lei. Ai tharo hai bisak thibi. Ai khoigi hauzik phau sak loijibro sak lamini nang. Oh sak phasaba mapai bungo hanjin birak labro. Waramani chak lama kanda changbi rei rungmoi mapabo lao lamin nangi sakto thina batau ai se hayengdi thabak chatkadaba lei aduna nganna tungdisi si sakto thiro thun kaidauraga leigi nangbu chupa chak sphau matam san pizaba ngamdaba nupi sibo karamba nupi nu ne ai khabai se thomakani ngasi ko chaba yanaba thongamli base ya pharapani chak thina asumna hairami nasai ta da sajau do laamban hayeng laktaba yaroi haidana yam thina sauramban migi thabak to surui da boirabadi karigi sel du lobiruribano mini yum se laktuna ngangambase goni kaikre yum si da leitaba noina di khangaroi ekhoi di mai se thampham leitre hay ayuk chatuna migi thabak to tobiruso asumna haina tharo chak tuga hawai mana thongba insang duga rajin leiba manak tu da insilami ai legi thabak chathoki da hayu nupi kayam kuina lakpa ngamdorigi halmana I tharo sidi kari insang nangi sidi sibu insang karamai chado bisidi hawai mana thongmani kaino insang phauba masak khangsilaktrabra moi mapaba nongmatasu ahawba insang amatasu thongam sibu kari haina chado noibo asuk chaningdaba insang siba chaba phanglibado yam pharabani ahawbado saninglabadi thabak subiyo nong nganbadagi zor sanarga leiraga yurem khara thak kadaidagi ahawbano aina thongduise mathakdagi laina thadarakpasu nate masi ngangkhredamase o thabakto aida nati nang suba yai nangna suraga ahawbado pizarasu yar nangbu tharo hai bisaktibi chinna sin kaliba nasakna sakthi nangama nabi ma saktibi aina subagi natro chak saba phawba phanglibado aina sudrabadi na kangsi sirani ne asuk yam suningdaba nangonda yum panbadagi isase ongangi mangabani ai mangabani imung sida nupa ama leibagi karisu kanaba leite hawbadagi loi phau aina loina tawduna laklibana natro nang legi kari mateng pangbige yum si leiribase chak sabaga tummaga khakta natana nong yek nganbadagi miriam kharaga punsinaraga zuar khrasana migi mapot khara hurak sukyamna phattaba nangbu karam kana wakhal tarak tuino nangbo ai taningdego yam taningde tumileyu ariamda phudarakani ngasi tumileyu ai taningde haribsin asengba chumba haibadadi kanana taningi haige o asumbado hairabadi loina saunabani moyupa suningdabo nongwa lambida rajen halakpada khulgi matai ithang thangbada leiba yum madugi sumangda nganu khara koisen chenbudu urami madu ubada rajen mathanta asumna haijarami ai odo su fazarida masigi nganu singsidi masidi amani huralaga thangnaba khuldi yolabadi sel phaniamdi thokanise hais Tanzaduna Rajen gi yum thangnaba mayamba khombana lambida lakpado thengnarami Rajen nang sida kaidoramliba kadai salubano ni nangba taso ai itaw pisa hoiromda thabak amagi salubani taso di karomdagi halaklibano ai di thabak suba salubani thangnaba khulgi singda thabak supa mamada aisu thabak suba yawi selga dum matam sana pi nang su matam khara aiga sasidana yumda nangbu kasu thoidokpa thabak tawbusu nati aiga puna thabakse chatlasidana nangso taso aisu thabaki wari sanarui itaw bisaka manasu thabak supam ama lei hai hausi adu hekta chatlasi haidana ibani hausikta wari sanarui ne taso asumna khumduna rajen lukthaduna lei manawgi magul munna khangba khombana makha amuk taraklammi rajen nang angang natrabani nasana gyan khara tawni nangi khandrabasu angang singdugi khara khanba phaiko phare noina satkani haina khanariba thabak mafamdudabu chatlabasu aigidabu chatlabasu
ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯆꯠꯅꯕ ꯇꯧꯁꯤꯀꯣ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯑꯅꯤꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗꯤ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯁꯥꯗ ꯁꯨꯅꯤꯡꯕ ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯗ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯅꯣꯡꯃꯇ ꯂꯩ ꯀꯧꯕꯁꯤ ꯍꯥꯏꯗꯦ ꯍꯦꯛ ꯍꯪꯕꯒ ꯂꯩꯇꯦ ꯂꯩꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯇꯕ ꯅꯪꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯍꯥ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯉꯨꯁꯨ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯣ ꯄꯨꯐꯝ ꯂꯩꯇ꯭ꯔꯦ ꯍꯪꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯀꯅꯥꯗꯒꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯄꯨꯗꯧꯔꯤꯒꯦ ꯑꯩꯅ ꯈꯨꯜꯁꯤꯗ ꯑꯩꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯅꯤꯡꯗ꯭ꯔꯦ ꯄꯨꯔꯤꯕ ꯁꯦꯜꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯑꯩꯅ ꯍꯪꯕꯗ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦ ꯀꯗꯥꯏ ꯅꯪꯒꯤ ꯐꯤꯗ ꯐꯅꯦꯛ ꯂꯝꯄꯤꯔꯣ ꯁꯦ ꯀꯗꯥꯏꯅ ꯄꯤꯔꯣꯕ ꯑꯃ ꯄꯨꯊꯣꯔꯛꯑꯣꯕ ꯏꯃꯩ ꯄꯦꯝꯃ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨꯅꯤꯁꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯉꯝꯕꯁꯦ ꯅꯆꯤꯟꯗꯨꯅ ꯅꯪ ꯃꯗꯨ ꯍꯥꯏꯕ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯨꯝꯁꯤꯗ ꯄꯣꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯍꯣꯟꯗꯅ ꯆꯠꯄꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯏꯆꯥ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯍꯣꯜꯂꯤꯕꯁꯦ ꯌꯨꯝꯗꯒꯤ ꯑꯍꯣꯡ ꯑꯍꯨꯟ ꯈꯔ ꯇꯝꯖꯔꯛꯄꯁꯤꯡꯗꯨ ꯅꯪꯅ ꯍꯣꯟꯗꯅ ꯀꯥꯏꯅ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯁꯤꯗ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯑꯁꯤ ꯌꯥꯏ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯃꯤꯅꯒ ꯇꯥꯔꯒ ꯅꯪꯕꯨ ꯑꯩꯅ ꯐꯨꯕꯒ ꯃꯥꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯔꯤꯒ ꯍꯥꯏꯅꯕꯒ ꯀꯞꯄꯒ ꯂꯥꯎꯕꯒ ꯅꯁꯛ ꯊꯤꯕꯅꯤ ꯑꯩ ꯆꯠꯂꯦ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯏꯁꯧꯁꯤꯗ ꯁꯥꯟꯇꯤ ꯀꯥꯏꯗꯣ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯟ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯦꯟꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯁꯥꯈꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯟꯕꯗꯨ ꯎꯔꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯇꯞꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯏꯕꯣꯄꯤꯁꯛꯀ ꯔꯥꯖꯦꯟꯒ ꯊꯦꯡꯅꯔꯝꯃꯤ ꯇꯥꯗ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥꯗꯕ ꯑꯩ ꯔꯥꯖꯦꯟ ꯑꯩꯒꯤ ꯂꯧꯗꯨ ꯁꯝꯄꯣꯛ ꯈꯣꯏꯕ ꯌꯥꯔꯦꯅꯦ ꯑꯗꯨꯅ ꯁꯝꯄꯣꯛ ꯈꯣꯏꯅꯕꯒꯤ ꯍꯥꯏꯅꯒꯦ ꯍꯥꯏꯗꯅ ꯃꯤ ꯎꯅꯕ ꯆꯠꯂꯨꯕꯅꯤ ꯍꯩ ꯉꯥꯏꯈꯣꯅꯦ ꯀꯗꯥꯏꯗꯒꯤ ꯃꯥꯏꯔꯦꯟꯅꯣ ꯅꯪꯅ ꯀꯣꯜꯂꯤꯕꯗꯨꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ ꯋꯥꯅꯤ ꯅꯪꯒꯤ ꯃꯥꯏꯔꯦꯟꯗꯨꯕꯨ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯔꯥꯖꯦꯟꯗ ꯏꯕꯣꯄꯤꯁꯛꯇ ꯌꯦꯡꯗꯨꯅ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯩꯅꯣꯅꯤ ꯇꯥꯗ ꯑꯩꯈꯣꯏꯗ ꯑꯩꯅ ꯊꯥꯕ ꯃꯥꯏꯔꯦꯟ ꯏꯁꯥꯒꯤ ꯌꯨꯝꯗ ꯊꯥꯔꯕꯅꯤನ ꯑꯩꯈꯣꯏꯗꯤ ꯄꯦꯟꯅ ꯆꯥꯏ ꯑꯗꯨꯒ ꯁꯤꯃꯗꯤ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯂꯛꯂꯤꯕꯅꯤ ꯇꯥꯗ ꯑꯩ ꯁꯦꯜꯁꯨ ꯈꯔ ꯆꯤꯟꯕꯒ ꯁꯤꯃꯗꯤ ꯌꯣꯜꯂꯒꯦ ꯈꯜꯂꯦ ꯇꯥꯗ ꯐꯔꯦꯗ ꯅꯪꯅ ꯌꯣꯜꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯃꯥꯏꯔꯦꯟꯁꯦ ꯑꯩ ꯂꯧꯔꯒꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯀꯗꯥꯏ ꯃꯥꯏꯔꯦꯟꯗꯨ ꯄꯤꯔꯛꯑꯣ ꯏꯁ ꯀꯗꯥꯏ ꯑꯁꯨꯝꯅ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯏꯕꯣꯄꯤꯁꯛꯅ ꯔꯥꯖꯦꯟꯗꯒꯤ ꯃꯥꯏꯔꯦꯟ ꯑꯗꯨ ꯂꯩꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯑꯌꯨꯛꯇ ꯄꯥꯜꯍꯧꯕ ꯃꯥꯏꯔꯦꯜꯗꯨ ꯄꯥꯜꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯁꯝꯕꯜꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯍꯨꯔꯥꯟꯕ ꯌꯦꯡꯉꯨꯅꯤꯁꯦ ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯥꯜꯍꯧꯕ ꯃꯥꯏꯔꯦꯟꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯤꯉꯩꯁꯤꯗ ꯍꯦꯛ ꯄꯥꯜꯂꯝꯗꯦ ꯋꯥꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯖꯥ ꯃꯊꯤꯕꯣꯡ ꯁꯣꯛꯇꯣꯛꯅ ꯂꯥꯎꯈ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ ꯃꯗꯨꯗ ꯆꯥꯔꯒ ꯃꯊꯤꯗꯣ ꯕ꯭ꯔꯥ ꯆꯤꯠꯂꯨꯀꯣ ꯅꯣꯏꯗ ꯃꯗꯨꯗ ꯈꯪꯒꯗꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤꯗꯣꯅ ꯆꯥꯔꯤꯕ ꯅꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯉꯛꯄꯅꯤ ꯑꯩ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯥꯏꯔꯦꯟꯗꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯁꯥꯈꯤ ꯃꯇꯟꯗ ꯏꯁꯧ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯄꯤꯁꯛ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯄꯗꯨ ꯁꯥꯈꯤꯅ ꯎꯔꯝꯃꯤ ꯍꯩꯁ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯥꯏꯔꯦꯟꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯑꯩꯒꯤꯗꯨꯅꯤ ꯇꯥꯗꯨꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯇꯥꯗ ꯑꯩꯕꯨꯔꯅꯤ ꯁꯥꯈꯤ ꯑꯣ ꯃꯥꯅꯤ ꯇꯥꯗꯅ ꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯃꯥꯏꯔꯦꯟꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯐꯖꯕꯅꯤ ꯂꯝꯕꯤꯗ ꯅꯣꯏ ꯃꯃꯥꯡꯂꯣꯝꯒꯤ ꯔꯥꯖꯦꯟꯗꯣ ꯍꯦꯛ ꯊꯦꯡꯅꯔꯤ ꯅꯪ ꯇꯥꯗꯁꯤ ꯉꯁꯤꯗꯤ ꯑꯗꯨꯗ 마ꯅ ꯄꯨꯔꯛꯄꯅꯤ ꯃꯣꯏꯒꯤ ꯌꯥꯝ ꯄꯥꯜꯂꯤ ꯍꯥꯏꯅꯤ ꯑꯗꯨꯗ ꯌꯣꯟꯊꯣꯛꯀꯅꯤꯅ ꯄꯨꯔꯛꯄꯗꯒꯤ ꯑꯩꯒꯤ ꯍꯦꯛ ꯊꯦꯡꯅꯗꯅ ꯑꯩꯅ ꯂꯧꯍꯧꯕꯅꯤ ꯐꯖꯃꯟꯕꯁꯤꯗ ꯐꯩ ꯉꯁꯤꯗꯤ ꯁꯥꯈꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯑꯣ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯌꯧꯕꯤꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯇꯥꯗ ꯃꯤꯁꯤꯡꯁꯦ ꯌꯥꯏ ꯍꯥꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯐꯩꯗꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯔꯥꯖꯦꯟ ꯍꯣꯏꯔꯣꯝꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯔꯕ ꯏꯕꯣꯄꯤꯁꯛꯇꯨ ꯁꯥꯈꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯍꯩ ꯔꯥꯖꯦꯟ ꯊꯔꯣ ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯕ꯭ꯔꯥ ꯔꯥꯖꯦꯟ ꯏꯅꯦ ꯑꯣꯏꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯅꯦ ꯅꯋꯥ ꯍꯨꯔꯥꯟꯕꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯔꯥꯖꯦꯟ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤ ꯊꯣꯛꯂꯛꯎ ꯏꯃꯨꯡꯗ ꯂꯣꯠꯄꯅꯒ ꯀꯥꯟꯅꯔꯣꯏꯅꯦ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ
ꯃꯣꯏ ꯃꯄꯥꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯣꯛꯈꯤꯕ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣꯏꯅꯦ ꯑꯩꯒꯤ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯏꯪꯈꯣꯜꯗꯨꯗ ꯐꯖꯈ꯭ꯔꯕ ꯃꯥꯏꯔꯦꯟ ꯑꯃ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯥꯜꯍꯧꯕꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯅꯤ ꯑꯗꯨꯒ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯄꯥꯜꯂꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯥꯏꯔꯦꯟꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯇꯥꯗꯩ ꯕꯣꯄꯤꯁꯛꯅ ꯁꯣꯔꯣꯛꯇ ꯃꯥꯏꯔꯦꯟꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯍꯨꯔꯥꯟꯕꯗꯨꯅ ꯌꯣꯜꯂꯝꯃꯤ ꯍꯥꯏꯗꯅ ꯇꯥꯗꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯃꯥꯏꯔꯦꯟꯗꯣ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯃꯥꯏꯔꯦꯟꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯃꯥꯏꯔꯦꯟꯗꯨꯒꯤ ꯁꯦꯟ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯅꯋꯥ ꯍꯨꯔꯥꯟꯕꯗꯣ ꯊꯤꯔꯨꯁꯨ ꯆꯠꯂꯨ ꯊꯤꯔꯨꯁꯨ ꯌꯥꯝ ꯊꯨꯅ ꯊꯤꯔꯨꯁꯨ ꯁꯤꯌꯥ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯏꯅꯦ ꯏꯅꯦꯒꯤ ꯃꯥꯏꯔꯦꯟꯒꯤ ꯁꯦꯟꯗꯣ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯏꯅꯦ ꯃꯣꯏ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩ ꯏꯅꯦꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯁꯤꯅꯤ ꯏꯅꯦ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯅꯋꯥ ꯍꯨꯔꯥꯟꯕꯁꯦ ꯅꯪꯅ ꯈꯔ ꯋꯥꯔꯛꯎ ꯊꯥꯔꯣ ꯁꯨꯝ ꯌꯥꯏ ꯈꯟꯗꯨꯅ ꯃꯥ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯦ ꯈꯨꯜꯁꯤꯗꯅꯦ ꯅꯃꯥꯅ ꯆꯥꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯋꯥꯖꯕ ꯅꯪꯒꯤ ꯂꯩꯇꯕꯁꯤ ꯎꯕꯗ ꯀꯅꯥꯁꯨ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯅꯋꯥꯁꯦ ꯀꯥꯗꯤ ꯈꯔ ꯍꯦꯜꯂꯕꯅꯤ ꯀꯣ ꯃꯄꯥꯡꯒꯜ ꯁꯥꯃꯨꯃꯨꯛ ꯀꯟꯕ ꯃꯥꯅ ꯃꯈꯨꯠꯇꯨ ꯃꯀ꯭ꯔꯥꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯤꯟ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪꯅ ꯅꯋꯥꯁꯦ ꯐꯖꯅ ꯋꯥꯔꯛꯎ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯈꯔ ꯍꯥꯏꯌꯨꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯇꯛꯇ ꯏꯀꯥꯏꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ ꯃꯤꯅ ꯑꯊꯤꯕ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤ ꯊꯥꯔꯣꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯝꯗ ꯆꯠꯄꯗꯤ ꯇꯧꯔꯝꯗꯦ ꯐꯅ ꯈꯠꯅꯔꯕꯁꯨ ꯁꯥꯎꯅꯔꯕꯁꯨ ꯊꯥꯔꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯟꯕ ꯂꯩꯇꯦ ꯔꯥꯖꯦꯟꯗꯨ ꯌꯣꯡ ꯉꯥꯎꯔꯒ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯣ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯊꯥꯔꯣ ꯑꯩ ꯂꯥꯛꯑꯦꯍꯦ ꯊꯥꯔꯣ ꯍꯩ ꯍꯨꯔꯥꯟꯕ ꯅꯪ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯍꯜꯂꯛꯂꯤꯕꯅꯣ ꯅꯪꯗ ꯆꯠꯈ꯭ꯔꯣ ꯅꯪꯗ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯕꯤꯔꯛꯀꯅꯣ ꯅꯪꯗ ꯏꯃꯥ ꯏꯆꯥ ꯅꯪ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯂꯩꯖꯔꯒꯦ ꯅꯪꯗ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯊꯥꯔꯣ ꯈꯣꯟꯗꯥꯗꯨꯗꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯊꯥꯔꯣ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯀꯥꯏꯗꯦ ꯅꯣꯏꯒꯤ ꯅꯄꯥꯝꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯇꯝꯕꯤꯔꯛꯄ꯭ꯔꯣ ꯑꯩꯅ ꯅꯣꯏꯒꯤ ꯅꯄꯥ ꯍꯨꯔꯥꯜꯂꯕ꯭ꯔꯣ ꯍꯩ ꯅꯪ ꯅꯆꯤꯟꯗꯨ ꯈꯟꯃꯜꯂꯤ ꯅꯪ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀೋ ꯅꯪ ꯍꯥꯏꯔꯤꯕꯁꯤನಿ ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯀꯥꯏꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯑꯣ ꯅꯪꯅ ꯏꯅꯦ ꯁꯈꯤꯗꯒꯤ ꯍꯨꯔꯥꯟꯕ ꯃꯥꯏꯔꯦꯟꯗꯣ ꯍꯌꯦꯡ ꯁꯦꯜ ꯊꯤꯜꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯅꯦ ꯁꯈꯤꯅ ꯂꯥꯛꯂꯒ ꯍꯥꯏꯔꯝꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯌꯣꯜꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯆꯠꯂꯒ ꯃꯤꯒꯤ ꯁꯦꯜꯗꯨ ꯄꯤꯕꯤꯔꯨꯁꯣ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯏꯅꯥꯁꯤꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯅꯍꯥꯛ ꯊꯛꯀꯤ ꯍꯛꯇꯛꯇ ꯑꯁꯨꯛ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝꯁꯤꯗ ꯅꯣꯡꯃꯇ ꯀꯥꯡꯗꯦ ꯑꯃꯃꯨꯛ ꯂꯥꯛ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯏꯆꯥ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯟꯍꯧꯔꯣ ꯌꯨꯝ ꯑꯁꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯁꯨꯛ ꯃꯔꯤꯟ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤ ꯂꯩꯔꯝꯃꯣꯏꯌꯦ ꯋꯥꯗꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ ꯅꯪ ꯂꯩꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯏꯃꯥ ꯏꯆꯥꯗ ꯆꯠꯆꯈ꯭ꯔꯒꯦ ꯅꯪ ꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯀꯣ ꯅꯪ ꯂꯩꯍꯧꯔꯣ ꯅꯪ ꯍꯩ ꯀꯩꯅꯣ ꯃꯤ ꯃꯥꯏꯔꯦꯟꯗꯨꯗꯤ ꯂꯝꯕꯤꯗ ꯄꯥꯜꯂꯝꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯆꯪꯉꯒ ꯍꯦꯛꯎꯕꯅꯤ ꯀꯩ ꯃꯥꯏ ꯁꯈꯤꯕ ꯁꯕꯠꯅꯕꯤꯗꯣ ꯑꯩ ꯂꯩꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯑꯗꯨꯗ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤ ꯃꯥꯅ ꯈꯪꯗꯗꯅ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯈꯟꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯒꯅꯨ ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯇꯥꯎ ꯄꯤꯁꯛꯀ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯤꯅꯤꯅꯦ ꯊꯥꯔꯣ ꯑꯩꯁꯦꯀꯣ ꯑꯩ ꯈꯪꯉꯕ ꯏꯁꯧꯗ ꯄꯪꯂꯥꯡꯗ ꯂꯥꯡ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯅꯨꯄꯤꯅꯤ ꯅꯣꯏ ꯅꯨꯄꯤꯒꯤ ꯏꯁꯧꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯊꯥꯔꯣ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯄꯨꯔꯣ ꯊꯥꯔꯣ ꯆꯥꯛ ꯆꯥꯔꯒ ꯋꯥꯈꯜ ꯈꯔ ꯑꯩ ꯈꯟꯒꯦ ꯀꯗꯥꯏ ꯆꯥꯛ ꯄꯨꯔꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯆꯦꯡꯒ ꯂꯩꯇꯗꯅ ꯆꯥꯛꯀ ꯊꯣꯡꯗꯦ ꯆꯦꯡ ꯈꯔ ꯈꯖꯤꯛ ꯂꯩꯔꯝꯕꯗꯣ ꯑꯉꯥꯡꯅ ꯄꯤꯖꯈ꯭ꯔꯦ ꯆꯦꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯥꯝꯃꯒꯅ ꯅꯇꯥꯎ ꯄꯤꯁꯛ ꯍꯣꯏꯗꯔ ꯀꯩꯅꯣ ꯆꯥꯕꯤꯔꯨꯔꯣ ꯀꯔꯤꯅꯣ ꯊꯥꯔꯣ ꯅꯪꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯊꯥꯔꯣ ꯅꯠꯇꯦ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪ ꯆꯦꯡꯗꯨ ꯂꯩꯇꯦꯗꯤ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕ ꯇꯥꯔꯣ ꯑꯇꯣꯞꯄꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ ꯊꯥꯔꯣ ꯍꯥꯏꯕꯤ ꯅꯪꯁꯦ 이따ꯏ마 비노 어이데르 까리노 크라 항는가 동호 야드라 스크라마이 떠오니 마시니 비시랴 타로 오 타로 능 시디네 오 사닝라가 가난다기노 찡도 티비우라가네 통가 사비로 앵군데디 하이비라 누오 아이디 하이앵은 딱 하고라가 이밤 사또이니나 팅은 아두나 tum자르라게 통가 사비하우로 하우나 누미당시다 낭나 항부스쁘다 까나노 무싱 비비르게도 이행기 아이 수닝다바 마 낭몬다부 까나나 싹사라고 비자더리게
ꯅꯕꯦ ꯑꯃ ꯑꯩ ꯂꯩꯕꯒꯤ ꯉꯁꯤꯐꯥꯎ ꯆꯔꯥ ꯅꯥꯃꯇ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯪꯖꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯦꯟ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯃꯤ ꯑꯃꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯅꯥꯀꯟꯗ ꯂꯩꯕ ꯁꯪꯒꯣꯜꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯟ ꯑꯗꯨ ꯊꯧꯔꯤ ꯂꯧꯊꯣꯛꯂꯒ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯍꯣꯠꯅꯔꯤꯉꯩ ꯁꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯔꯥꯖꯦꯟꯅ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯆꯦꯟꯕꯁꯨ ꯅꯪꯍꯧꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯁꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯊꯧꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯊꯣꯛꯂꯛꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯔꯥꯖꯦꯟꯕꯨ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯂꯥꯡꯅꯔꯤꯕ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯨꯝꯗꯨꯗ ꯂꯣꯏꯅ ꯍꯨꯞꯆꯟꯅꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯔꯥꯖꯦꯟꯕꯨ ꯐꯨꯕꯒ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯇꯧꯔꯝꯃꯤ꯫ ꯑꯩ ꯂꯥꯟꯖꯔꯦ, ꯑꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯑꯩ ꯂꯥꯜꯂꯤ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯟ ꯃꯤꯌꯥꯝꯒꯤ ꯆꯩꯅꯥꯗꯨ ꯈꯪꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯂꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯥꯔꯣꯁꯨ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ, ꯃꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒꯤ ꯈꯜꯂꯒ ꯃꯌꯥꯝꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯂꯒ ꯃꯤꯌꯥꯝꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯔꯒ ꯔꯥꯖꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯀꯞꯆꯈꯤ꯫ ꯃꯤꯀꯨꯞꯇꯨꯗꯒꯤ ꯔꯥꯖꯦꯟꯒꯤ ꯊꯃꯣꯏꯗ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯂꯥꯛꯈꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦꯅ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯈꯜꯂꯛꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯊꯥꯔꯣ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯌꯦꯡꯂꯒ ꯔꯥꯖꯦꯟꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯊꯥꯔꯣꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯗꯨꯅ ꯄꯨꯔꯛꯇꯨꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯔꯥꯖꯦꯟꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨ ꯍꯤꯒꯥ ꯌꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯔꯥꯖꯦꯟ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯣꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯣ, ꯑꯩ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯃꯥ ꯅꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯥꯔꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯁꯨꯅꯤꯡꯗꯕ ꯍꯨꯔꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯒꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯍꯟꯈ꯭ꯔꯦ꯫ ꯑꯩ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯦ ꯊꯥꯔꯣ, ꯑꯩꯕꯨ ꯉꯥꯛꯄꯤ꯫ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟꯒꯤ ꯑꯁꯣꯛꯄ ꯑꯅꯥꯕꯁꯤꯡꯗꯨ ꯐꯔꯗꯨꯅ ꯔꯥꯖꯦꯟ ꯃꯥꯒꯤ ꯌꯨꯝ ꯊꯪꯅꯕ ꯃꯌꯥꯝꯕ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯇꯥꯕ꯭ꯔꯣ? ꯑꯩ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯊꯥꯔꯣ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯊꯥꯔꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯇ ꯂꯪ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯪꯁꯤ ꯂꯧꯊꯣꯛꯂꯨꯕꯅꯤ, ꯂꯪꯆꯥꯛ ꯈꯔ ꯆꯥꯛꯀꯦ ꯍꯥꯏꯗꯅ꯫ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯕꯒ ꯌꯥꯎꯒꯦ? ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯔꯛꯏ ꯊꯕꯛ ꯁꯨꯐꯝꯗꯒꯤ, ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯍꯜꯂꯛꯂꯕꯅꯤ꯫ ꯁꯤꯁꯦ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ, ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯏꯃꯨꯡꯒꯤ ꯋꯥꯠꯂꯤꯕꯁꯤꯡꯗꯣ ꯅꯪꯅ ꯈꯔ ꯂꯩꯔꯨꯔꯣ꯫ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯑꯉꯥꯡꯗꯨꯗꯤ ꯑꯩꯅ ꯂꯧꯍꯧꯔꯒꯦ, ꯁꯤꯁꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗꯨ ꯊꯥꯔꯣꯗ ꯁꯦꯜꯁꯤꯡꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯥꯔꯣ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯒꯤ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯕ ꯔꯥꯖꯦꯟ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯈꯤꯔꯝꯃꯤ꯫